ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁꯁꯤꯡꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄ꯭ꯔꯤꯇꯤ ꯈꯥꯡꯉꯦꯝꯕꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯕꯗꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯎꯁꯥꯔꯥꯅꯤꯅ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯊꯣꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯃꯇꯝꯁꯦ ꯊꯦꯡꯉꯦ, ꯍꯧꯒꯠꯅꯕ ꯇꯧꯔꯣ, ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯂꯅꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯣꯏ ꯃꯥ ꯍꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ꯫ ꯎꯁꯥꯔꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯅꯦ, ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯅꯪꯒꯤ ꯆꯥꯅꯕꯗꯣ ꯀꯤꯆꯟꯗ ꯊꯝꯂꯝꯕꯅꯤ, ꯆꯥꯊꯣꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯆꯟ ꯇꯝꯅ ꯆꯪꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯦ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯖꯤꯕꯦꯟ ꯃꯄꯥꯜꯗ ꯈꯕꯔ ꯄꯥꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯖꯤꯕꯦꯟꯅ ꯏꯆꯥ ꯊꯣꯏꯕꯤ ꯂꯣꯏꯔꯕꯣ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯂꯣꯏꯔꯦ ꯄꯄꯥ ꯍꯥꯏꯔꯛꯏ꯫ ꯖꯤꯕꯦꯟꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯕꯥ ꯊꯤꯜꯂꯒꯦ ꯍꯥꯏꯅ ꯖꯤꯕꯦꯟꯅ ꯊꯣꯏꯕꯤꯕꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜ ꯌꯧꯕꯒ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯊꯣꯏꯕꯤꯗ ꯍꯪꯉꯛꯏ꯫ ꯊꯣꯏꯕꯤꯅ ꯉꯁꯤꯗꯣ ꯇꯨꯝꯕ ꯍꯧꯒꯠꯄꯗ ꯄꯨꯡ 8 ꯇꯥꯔꯝꯗꯧꯔꯦ, ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯍꯧꯒꯠꯂꯣꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯕꯕꯥꯅ ꯊꯤꯜꯍꯜꯂꯛꯏꯁꯤꯅꯦ꯫ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ 10 ꯇꯥꯗꯧꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯣ ꯕꯣꯔꯗꯤꯡ ꯆꯪꯕꯒꯤ ꯋꯥꯐꯝꯗꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯅꯔꯦ, ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 16 ꯑꯁꯤꯗ ꯆꯪꯕ ꯇꯥꯔꯦ꯫ ꯁꯅꯥꯊꯣꯏꯅ ꯑꯩꯁꯨ ꯌꯥꯕꯨꯗꯤ ꯌꯥꯔꯕꯅꯦ, ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯆꯪꯕꯗꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯦ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕꯒꯤ ꯕꯦꯜ ꯑꯗꯨꯁꯨ ꯈꯤꯡꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯕꯣꯔꯗꯤꯡ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯖꯤꯕꯦꯟꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯍꯌꯦꯡ ꯆꯠꯇꯧꯔꯤꯕꯅꯤꯅꯦ, ꯑꯋꯥꯠ ꯑꯄꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯊꯣꯏꯕꯤꯅ ꯂꯩꯇ꯭ꯔꯦ ꯄꯄꯥ, ꯃꯃꯥꯅ ꯂꯣꯏꯅꯃꯛ ꯂꯩꯕ ꯂꯣꯏꯔꯦ꯫ ꯖꯤꯕꯦꯟꯅ ꯐꯔꯦ ꯐꯔꯦ, ꯌꯦꯡꯉꯣꯍꯦ, ꯕꯣꯔꯗꯤꯡꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯄꯄꯥ, ꯑꯩ ꯄꯄꯥ ꯍꯣꯏꯅ ꯍꯥꯏꯕ ꯏꯟꯅꯤꯌꯦ, ꯉꯥꯎꯁꯨ ꯉꯥꯎꯁꯤꯟꯅꯔꯣꯏꯌꯦ꯫ ꯁꯨꯝ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯎꯁꯥꯔꯥꯅꯤꯅ ꯇꯥꯕ꯭ꯔꯣ ꯊꯣꯏ, ꯅꯪ ꯄꯄꯥꯒ ꯂꯥꯛꯑꯣ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯄꯥ ꯖꯤꯕꯦꯟ ꯇꯥꯔꯗꯨꯅ ꯖꯤꯕꯦꯟꯅ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯊꯣꯏꯕꯤ ꯃꯊꯟꯇ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯈꯔ ꯀꯦꯖꯩ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯊꯣꯏꯕꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯅꯪꯅꯕ ꯕꯣꯔꯗꯤꯡ ꯆꯪꯕ ꯇꯥꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯎꯁꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯊꯣꯏ, ꯕꯣꯔꯗꯤꯡꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ, ꯃꯃꯥꯅ ꯄꯤꯔꯛꯄ ꯐꯅꯦꯛꯁꯦ ꯅꯪꯒꯤ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯥꯗ꯭ꯔꯤꯉꯩꯗ ꯁꯤ ꯍꯥꯟꯅ ꯊꯥꯔꯒ ꯇꯨꯝꯃꯨꯀꯣ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯏꯁꯣꯔ ꯑꯗꯨꯕꯨꯁꯨ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯃꯨꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯃꯥ꯫ ꯑꯁꯨꯝꯅ ꯕꯣꯔꯗꯤꯡ ꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯜꯂꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯊꯦꯡꯅꯔꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯃꯦꯗꯥꯝ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ, ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ, ꯒꯥꯔꯗꯦꯟꯁꯤꯡ ꯍꯟꯕꯤꯈꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯏꯕ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯐꯒꯅꯤ ꯃꯦꯗꯥꯝ꯫ ꯖꯤꯕꯦꯟꯅ ꯊꯣꯏꯕꯤꯗ ꯏꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥ ꯊꯣꯏ, ꯃꯃꯥ ꯕꯕꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯄꯄꯥ ꯍꯥꯏꯔꯒ ꯃꯄꯥꯕꯨ ꯈꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯍꯣꯏ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯦꯗꯥꯝ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ,
nakhoi anigi room do 9 da leibani aina semlabani school sigi oina ka amada mi ani natraga ahum leibani adubu noi ani gidi noi ani khak leiminaba tare haina hairei thoibi amadi sana thoi chapmarana khonjelda fagani madam sana reina phare phare room da changjaro pot arumba singsina ai ta tombada thangjel halaklage thoibi amadi sana thoi hoi madam hayam laga room number 9 tamna lakminai room adu yobaga ikan kanadana tomba ka atuda makhoi anigi pochai sing adu purga changlai tombana ibema nakhoi anigi pochai sing do asida leire phare phare awat pa leirabadi hairu hairam laga thokre school da do hek yobaga matam dani thoibi hi masada hainadaba amadi adumak phawkrabani asumna makhoina lakpa matam khara adudi karishu toraktre aki basu karimata pokte ikhang khangaudana makhoina lairakpa numit tare ni suba matam asidani thoibina lairik paringai matam asida sonthangna khonjelda thoibi haina kaurai ahanbadadi kaurakliba khonjel adu thoibi thawoina tasillude anirak surakpa matam adudadi thoibi su taraduna karomdono haiduna koyeng yengi khonjel adu thoibina koyeng yengpa matam adudadi amu chap launa lepre tanja aduda sana thoi changaktuna kari yengno haina hairakpada thoibi khangpre khangi adubu karisu tawdaba saraga lairik sum pabada kok ngawra ini ngihak akoiba asida yanglambanida sana thoina ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯀꯥꯗꯣ ꯄꯥꯗ꯭ꯔꯕꯅꯤꯅ ꯋꯥꯕꯒ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯋꯥꯕꯒ ꯈꯪꯉꯦ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯅꯥꯊꯣꯏꯒ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯀꯤꯆꯟ ꯂꯣꯝꯗ ꯀꯣꯜ ꯂꯤꯛ ꯊꯥꯗꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯨꯟꯅ ꯌꯦꯡꯅꯩ ꯁꯅꯥꯊꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕ ꯀꯥ ꯑꯁꯤꯗ ꯀꯅꯥꯅꯣꯅꯦ ꯍꯧꯗꯣꯡꯒ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯅ ꯍꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯏ ꯁꯅꯥꯊꯣꯏꯅ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯤꯆꯟ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ ꯃꯈꯣꯏꯅ ꯀꯤꯆꯟ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯤꯆꯟ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯦꯠꯔꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯩ ꯁꯅꯥꯊꯣꯏꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯈꯔ ꯍꯦꯟꯖꯟꯈ꯭ꯔ ꯃꯥꯜꯂꯦ ꯇꯨꯝꯃꯒꯦ ꯄꯨꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯀꯣꯃꯦꯗꯤ ꯈꯔ ꯑꯗꯨꯃꯛ ꯇꯧꯖꯩ ꯊꯣꯏꯕꯤꯅ ꯌꯥꯝ ꯆꯥꯒꯗꯅ ꯆꯥꯒꯅꯨꯗꯤ ꯌꯥꯗꯦ ꯎꯔꯤ ꯃꯈꯩ ꯆꯥꯏ ꯌꯥꯔꯦ ꯇꯨꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯄꯥꯈꯤꯒꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯦ ꯁꯅꯥꯊꯣꯏꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯨꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯃ ꯇꯥꯔꯛꯄ ꯑꯗꯣ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 12 ꯇꯥꯔꯝꯒꯗꯧꯔꯦ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯄꯨꯡ ꯑꯁꯤꯗꯤ ꯊꯦꯡꯃꯜꯂꯦꯍꯦ ꯍꯥꯏꯔꯒ ꯇꯨꯝꯕ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯤ ꯑꯃ ꯁꯅꯥꯊꯣꯏꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯎꯔꯦ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯇꯤꯟ ꯐꯥꯎꯕ ꯌꯣꯠꯀꯅꯤ ꯀꯥꯎꯈ꯭ꯔꯦ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯃꯩꯅ ꯆꯥꯛꯂꯒ ꯇꯪꯈꯥꯏ ꯑꯃꯅ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯀꯟꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈ꯭ꯔꯦ ꯁꯅꯥꯊꯣꯏꯁꯨ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ ꯁꯅꯥꯊꯣꯏ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯤꯕꯨ ꯅꯣꯝꯃꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯀꯧꯏ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯗꯒꯤ ꯁꯅꯥꯊꯣꯏ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯧꯔꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯑꯗꯨ ꯈꯤꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯥꯡꯉꯛꯏ
ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ ꯂꯥꯏꯔꯤꯛ ꯄꯥꯅꯤꯅ ꯂꯩꯍꯧꯔꯒ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯁꯅꯥꯊꯣꯏꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯁꯅꯥꯊꯣꯏꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯃꯛꯅ ꯎꯔꯨꯕꯃꯛꯇꯤ ꯅꯠꯇꯕꯅꯤna ꯊꯣꯏꯕꯤꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯊꯦꯡꯅ ꯄꯥꯔꯨꯕ ꯑꯗꯨꯗ ꯃꯤꯠꯇ ꯃꯁꯦꯛ ꯃꯔꯥꯡ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯕꯦꯠ ꯇꯝꯅ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯊꯕ ꯀꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 4:30 ꯃꯣꯔꯅꯤꯡꯒꯤ ꯕꯦꯜ ꯈꯤꯡꯉꯛꯈꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯃꯈꯥꯒꯤ ꯀꯤꯆꯟ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯒ ꯀꯥꯔꯛꯄꯗ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏ, ꯁ꯭ꯀꯨꯜ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯦ꯫ ꯉꯔꯥꯡ ꯑꯩꯅ ꯎꯔꯤꯕꯗꯣ ꯃꯤꯠꯇ ꯃꯁꯦꯛ ꯃꯔꯥꯡ ꯎꯕꯗꯤ ꯅꯠꯇꯦ꯫ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯃꯁꯤꯗ ꯋꯥꯐꯝ ꯑꯁꯦ ꯃꯦꯗꯥꯝꯗ ꯍꯥꯏꯔꯨꯔꯕꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯝꯂꯤꯕ ꯑꯇꯩ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯝꯅ ꯍꯥꯏꯔꯨꯒꯅꯤ? ꯊꯣꯏꯕꯤꯅ ꯍꯣꯏ ꯆꯨꯝꯃꯦ, ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄꯅ ꯆꯨꯝꯒꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯍꯣꯏ ꯇꯞꯅ ꯈꯟꯅꯔꯁꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯦ, ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯇꯝꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯊꯣꯏꯕꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯕꯗ ꯑꯅꯝꯕꯅ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯉꯁꯥꯏ ꯐꯥꯔꯁ ꯄꯤꯔꯤꯌꯠꯇꯒꯤ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩ, ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯒꯦ ꯇꯧꯕꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯑꯗꯨꯗꯤ ꯁꯨꯇꯤ ꯂꯧꯔꯁꯤꯔꯥ? ꯑꯣꯖꯥ ꯍꯦꯗ ꯃꯥꯁꯇꯔꯗ ꯑꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯖꯤꯜꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯌꯥꯅꯤꯌꯦ, ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯍꯥꯏꯔꯒ ꯁꯅꯥꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯔꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯅꯔꯦ꯫ ꯁꯅꯥꯊꯣꯏꯁꯨ ꯆꯥꯛꯄꯨ ꯂꯥꯝꯃꯦꯗ ꯍꯥꯏꯕꯗ ꯉꯥꯏꯔꯤꯉꯩ ꯇꯟꯖꯥ ꯆꯥꯅ ꯕꯦꯜ ꯈꯤꯡꯉꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯦ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ, ꯉꯁꯤꯗꯤ ꯊꯔꯁꯗꯦꯅꯤꯅ ꯌꯦꯔꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯣꯏ ꯂꯥꯛꯑꯒꯦ, ꯅꯪ ꯀꯤꯆꯟꯗꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯂꯧꯊꯣꯛꯂꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯂꯥꯛꯑꯣꯀꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯒꯤ ꯆꯪꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯏ꯫ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯕ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯊꯣꯏꯕꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ, ꯁꯅꯥꯊꯣꯏꯗꯤ ꯀꯟꯅ ꯎꯏꯔꯤ꯫ ꯄꯨꯡ 7 ꯇꯥꯔꯗꯨꯅ ꯕꯦꯜ ꯈꯤꯡꯉꯛꯏ꯫ ꯇꯨꯝꯕ ꯆꯪꯅꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯔꯨꯝꯗ ꯆꯪꯅꯔꯦ꯫ ꯊꯣꯏꯕꯤꯅ ꯅꯪ ꯇꯨꯝꯃꯗꯣꯏꯔꯣ? ꯑꯩꯗꯤ ꯍꯌꯦꯡ ꯇꯦꯁ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯥꯈꯤꯒꯦ꯫ ꯁꯅꯥꯊꯣꯏꯅ ꯑꯩꯗꯤ ꯇꯨꯝꯃꯅꯤ, ꯇꯦꯁꯅ ꯇꯦꯁꯀꯤ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯔꯤꯛ ꯃꯈꯥ ꯄꯥꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯁꯩ ꯁꯛꯏꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯀꯤꯁꯨ ꯀꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯪꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯂꯥꯡꯇꯛꯅꯩ꯫ ꯇꯨꯝꯂꯤꯕ ꯁꯅꯥꯊꯣꯏꯕꯨ ꯍꯧꯗꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯤꯕ꯫ ꯁꯅꯥꯊꯣꯏ ꯊꯣꯡꯂꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯃꯈꯨꯠꯅ ꯃꯥꯔꯒ ꯂꯦꯝ ꯑꯗꯨ ꯊꯤ꯫ ꯂꯦꯝ ꯑꯗꯨ ꯐꯪꯂꯗꯨꯅ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ
ꯊꯣꯏꯕꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯨꯝꯂꯤꯕ ꯁꯅꯥꯊꯣꯏꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯊꯣꯏꯕꯤꯅ ꯀꯤꯅ ꯀꯤꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤ, ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯊꯦꯡꯅ ꯄꯥꯒꯅꯣꯅ ꯍꯥꯏꯗ꯭ꯔꯣ? ꯅꯪ ꯉꯥꯎꯔꯕ꯭ꯔꯣ? ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯂꯥꯛꯑꯣ ꯇꯨꯝꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯍꯜꯂꯦ꯫ ꯊꯣꯏꯕꯤꯗꯤ ꯑꯍꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯗꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕ ꯑꯁꯤ ꯈꯜꯂꯨꯕꯗ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯇꯨꯝꯕ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯐꯅꯌꯥꯝ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯗꯅ ꯃꯀꯣꯛ ꯐꯥꯎꯕ ꯐꯩꯖꯨꯞꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯖꯔꯦ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯒ ꯑꯀꯤꯕ ꯑꯗꯨ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯈꯥꯡꯂꯝꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ 4:30 ꯇꯥꯔꯗꯨꯅ ꯃꯣꯔꯅꯤꯡꯒꯤ ꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯕꯦꯜ ꯈꯤꯡꯂꯤꯕ ꯑꯗꯨ ꯇꯥꯗ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤ ꯍꯧꯒꯠꯂꯣ, ꯕꯦꯜ ꯈꯤꯡꯉꯛꯑꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯕ꯭ꯔꯁ ꯇꯧꯕ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫